Manipur yauna Bharat ke awang nongpok state kharada chayola segi manungda akibagi masak oiraba cyclone Fani Europa yabage akiba leire haina Guwahati University gi makhada leiba Interdisciplinary Climate Research Center ge coordinator Rahul Mahantana haikre Numit nini chumna satharakiba malem gi jagoi gi numit ngasi loishin kre Jagoi gi maramda khananenaba amadi nat ki oiba jagoi isai kya utpana tharom gi mapung oiba saktam oikhi Manipuri poni ki saktapam oiriba wetland sing mangsilakpana poni ngasidi mutkiba yabagi akiba leire Heli service lab kiwana maram oiriga jiribamda leiriba miyamda khudongchadba kya mayongna halle makhatana heli service thambinaba lenga ki pungning chingsilakli Lamai thaba thingduna umang kanna bahona bagi tangai fadaba lei haina additional principal chief conservator of forest Dr. L Punina haikre Kanghogdana silakiba nonglei nungshitna hi lakshinbada arom nongmai khong faugdana seliba Imphal turenda tasinkhibadage thiba khangdana leirakiba nongmai khong makha leikaidage ningthogjam thoibi sing ngasi asiba haksang oina phangle Bisnupur district ki manung chana leiba Irengbamdage oinam taba lambida tata tipper amagi manungda driver ama siduna leiramle Hi ising da lupsin kibadage ising da tasin kibamiyoy ahumgi haksang ngasisu thiba khangdana leiri State Disaster Response Force SDRF NDRF amadi Manipur Fire Service ki apunba kangbu amana ngasisu thiba humbagi thabak kana sathari miyoy sing asi thina bagi damak Indian Navy ki diver kangbu amasu ngasi athengba fawbuda Imphal da tunglaba yai Andhra Kendrada Minister T.H. Shyamkumar boycott tawbuda Integrated Youth Development Organization ningthona yaugde haina organization asigi Finance Secretary K.H. Mukram na phongdokre numit humnigi manungda sengdoroktrabade ayan gi mateng lawgudawri Pimpoing Choko Winene kauba amagi Facebook ki post amada Andhra Kendra gi nupa nupibu yamna hanthava thakta irakpa amadi taba yadaba wahai sing sijanarpa gi thong ase sarkar na thigatpiduna action lokatpiu haina ngasi Manipur Press Club ta pangthokpa paugi mifam amada All Andhra Maira Paibi Association gi Secretary C.H. Umasori na phongdokre Imphal West District Police na lokhalakpa section thorangi sork amoy na ngasisu Imphal West Commando na City Police Station gi manung sanba Thangal Bazar ge Dharmasala Alugali Haukaitel Ima Market lambi amadi Rupmahal Teng lambi da paksana thibomba gi thabak sathakre miyoy 13 makatana verification taunaba police na lokatkre Jiribam gi Zeti Rota Manpuba gari sing sangbada athingba leramba adu yanaba purakpadagi hadokle haina Isial Club amadi Lamland Evergreen Club ki apunba serol amana hairakle Directorate of Ayush ki lising makhada United People's Front UPF Manipur na sinduna Imphal East ki manung chanba angthada free medical camp ama pangthokre Self-Employment Voluntary Association Manipur gi kunipalak suba mapokumon thoram pangthokre Arunachal Pradesh ta thokiba EVM ga mari leneba thogdok amada repol tawgadaba polling station 33 ki EVM sing holakpa helicopter amagi helipad ta yamlaba explosive kaya thamjilamba thengnakre Myanmar Army na fakiba NSCN ke gi lusingba manga adu lakliba May 3 ta leibak adugi court amada trial sathargani Home Ministry na Congress ki President Rahul Gandhi da mahaki citizenship ka mari lenana lakliba complaint sing adugi matangda mahaki oiba firep khangalaknaba notice pikre